산 ngaktani san. 모록스데 black pepper khara hadigom ashuba khara hapchare coriander morok powder machu garam masala masala se paste ore ꯑꯩꯒꯤ ꯁꯟꯁꯦ ꯃꯍꯤ ꯍꯥꯞꯇꯣꯏꯕꯀꯣ ꯉꯁꯥꯏꯒꯤ ꯑꯃ ꯃꯁꯥꯂꯥꯒꯤꯗꯣ ꯑꯗꯨꯒꯤ ꯃꯍꯤꯗꯨꯅꯦꯕ ꯑꯗ ꯑꯗꯨꯝ ꯉꯧꯁꯜꯂꯤ ꯑꯩꯒꯤ ꯁꯤꯒꯤ ꯆꯥꯡꯁꯦ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯅꯤ ꯑꯗꯨꯅ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯃꯅꯝꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ ꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯍꯤ ꯍꯣꯔꯦꯟ ꯃꯌꯥꯝ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯦ ꯎꯃꯣꯔꯣꯛ ꯈꯥꯡꯗꯗꯤ ꯄꯨꯡ ꯑꯃꯃꯨꯛ ꯊꯣꯡꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯨꯀꯔꯗ ꯑꯝꯇꯪ ꯀꯥꯝꯊꯣꯛꯀꯦ ꯃꯣꯔꯣꯛꯇꯣ ꯉꯁꯥꯏ ꯍꯥꯞꯄꯝꯕꯗꯨꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯈꯥꯡꯗ ꯊꯣꯡꯕꯁꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨ ꯀꯨꯀꯔꯗ ꯄꯠ ꯀꯥꯝꯊꯣꯛꯀꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯥꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯑꯣꯏꯁꯨ ꯈꯔ ꯍꯦꯟꯅ ꯁꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯐꯖꯃꯟꯗꯅ ꯅꯝꯃꯤꯅꯤ ꯃꯌꯥꯝ guys ꯃꯌꯥꯝ ꯂꯣꯏꯅ 1x ꯑꯁꯤ ꯈꯪꯉꯝꯃꯒꯅꯤ ꯃꯥꯁꯦ ꯅꯝꯕꯔ 1 ꯁꯥꯏꯠꯅꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯑꯣꯏꯅ ꯇꯥꯟꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯕꯗꯤ ꯐꯨꯠꯕꯣꯜ ꯀ꯭ꯔꯤꯀꯦꯠ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁ꯭ꯀꯣꯔ ꯋꯥꯡꯅꯤ ꯍꯥꯏꯅ ꯁꯦꯜ ꯑꯣꯏꯅ ꯇꯥꯟꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ 1x ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯦꯜ ꯇꯥꯟꯕ ꯍꯧꯕꯤꯔꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯑꯣꯏꯅ ꯇꯥꯟꯕꯁꯨ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯐꯣꯟ ꯄꯦ ꯄꯦꯇꯤꯑꯦꯝ ꯑꯁꯤꯅꯆꯤꯡꯕꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁ ꯀꯩꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯐꯔꯁ ꯂꯩꯒꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯃो ꯀꯣꯗ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯒꯗꯤ 200% ꯑꯃꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯒꯅꯤ ꯀꯩꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯣꯔꯅꯥꯃꯦꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯀ꯭ꯔꯤꯀꯦꯠ ꯑꯃꯁꯨꯡ ꯐꯨꯠꯕꯣꯜꯒꯤ 20% ꯑꯃꯁꯨ ꯁꯦꯜ ꯑꯣꯏꯅ ꯍꯟꯖꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯐꯔꯁꯨ ꯂꯩꯒꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯃो ꯀꯣꯗ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯒꯗꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ ₹20,000 ꯑꯃꯁꯨ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩꯒꯤ ꯄ꯭ꯔꯣꯃो ꯀꯣꯗ ꯁꯤꯖꯤꯟꯅꯕꯤꯔꯒ ꯁꯦꯜ ꯇꯥꯟꯕ ꯍꯧꯕꯤꯔꯣ ꯍꯥꯞꯆꯜꯂꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯀꯥꯝꯈ꯭ꯔꯒꯦ ꯍꯥꯡꯇꯣꯛꯑꯒꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯌꯦꯡꯉꯒꯦ ꯋꯥꯎ ꯃꯅꯝꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯕꯤꯐ ꯁꯟꯁꯥ ꯊꯣꯡꯕ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯆꯥꯎ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯅꯥꯀꯟꯗ ꯊꯣꯛꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡ ꯅꯣꯡꯇ꯭ꯔꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯥꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯑꯗꯨꯝ ꯁꯨꯄꯔ ꯊꯦꯡꯛꯁ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯑꯗꯨꯝ ꯁꯨꯄꯔ ꯊꯦꯡꯛꯁ ꯇꯧꯕꯤꯔꯛꯄꯅꯦ ꯊꯦꯡꯛ ꯌꯨ ꯏꯕꯨꯡ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕꯁꯨ ꯑꯣꯏꯁꯅꯨ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯣꯕꯀꯣ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯑꯩ ꯏꯕꯨꯡꯁꯦ ꯊꯥꯒꯠꯅꯤꯡꯉꯥꯏ ꯀꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯋꯥ ꯉꯥꯡꯗꯕꯤ ꯆꯥꯁꯜꯂꯛꯑꯒꯦ ꯉꯁꯤꯗꯤ ꯁꯟꯁꯥ ꯊꯣꯡꯕ ꯍꯦꯛꯇ ꯑꯩꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯔꯦꯚꯤꯒ ꯌꯥꯎꯗꯕꯤꯅꯦ ꯑꯗꯣ ꯁꯟ ꯉꯥꯛꯇꯅꯤ ꯁꯟ
ꯆꯝꯐꯨꯠ ꯍꯣꯏ ꯃꯥ ꯊꯃꯣꯏ ꯄꯦꯜꯂꯦ ꯑꯩ ꯆꯝꯐꯨꯠ ꯃꯍꯤ ꯌꯥꯝ ꯄꯥꯝꯃꯦ ꯊꯛꯄꯗꯣ ꯑꯩꯗꯤ ꯕꯤꯐ ꯊꯣꯡꯉꯗꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯖꯩ 하우리 하우리 구하우스가 그냥 진짜 너무 맛있어. 하와? 모록시도 팥살
모록스디. 하오예. 아니네 산 thongba 구함 더 해봐. 약수 받은 장에 하오예. Last chanam sai với mít ta cay. Có một đâu hay bà ai dòng phút em trả thay lại ngasiꯒꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯊꯃꯣꯏ ꯄꯨꯔꯥ ꯄꯦꯜꯂꯦ ꯍꯥꯏꯕ ꯁꯟ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯁꯟ ꯊꯣꯡꯕ ꯍꯩꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕꯒꯤ ꯕꯤꯐ ꯊꯣꯡꯉꯕꯀꯣ ꯐꯖꯅ ꯆꯥꯏꯕ ꯆꯥꯕꯁꯨ ꯐꯖꯅ ꯌꯥꯏꯕ ꯍꯣꯏ ꯄꯣꯔꯛꯀꯨꯝꯕꯗꯤ ꯆꯥꯛ ꯀꯌꯥ ꯌꯥꯝꯗꯕꯅꯦꯕꯀꯣ ꯑꯩꯅ ꯆꯥꯕꯗ ꯑꯗꯣ ꯄꯣꯔꯛꯇꯤ ꯑꯗꯨꯝ ꯂꯦꯛꯊꯣꯛꯏꯗꯅ ꯁꯟꯗꯤ ꯐꯖꯅ ꯆꯥꯏꯌꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯁꯟ ꯆꯥꯕꯩ ꯁꯥꯎꯒꯅꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ